Manipuri Wari Pambi Channel na tabiriba pumnamakpu amuhana taramna uksari ngasisu mayamge ngahak pothananabagdamak anauba horror story amakak puduna laksari. Horror story sigi maming Minamba hairiba horror story sigi writer Kundongbam Lanchenbi hojik taminarasi mayamge ngahak pothananabagdamak puduna laksari ba anauba horror story Minamba. Bikram mahaki anauba posting gidamak mahaki nupi Punam amadi masanupi Pujaga loinana Kanpur railway station fauba lakli. Ngasidagi sahi tara mga muki mamangda Kanpur asida yamna nungaitaba thawdok ama thokhiba lay adubu matamna hawkhibana mado pumnamakto kauthokre. Ngasi Bikram mafam asida mahaki anauba posting gidamak mahaki nupi amadi masa puduna lakli. Numidangi pung taramathoi khara helakle. Punamdo washroom changninglaklami adubu mahaki mapuroiba haudokke haina khanbasu ngaihakang duda yamna nungaina tumthari masanupisu nungaina dumak tumli. Mahusana Bikramdo mahakna nungaina tumtharakpa matamda haudoklobada mamangda Punamga hek saunakiba kayado Punamna ningsinglaklami. Journey ga oibaga waramani tumjarasanu khanduna Punamna mahakki nupa Bikrambu haudoktre aduga masanupi adusu tumjarasanu khanduna mahakki mapi marol khara chingkhatpiramlaga washroom tana laklami. Punamna washroom changlaga mapal dipal thokpa loiraduna makut masado washroom gi besil aduda makut masado sengna hamdoklami. Makut lado hamdokpa loiraduna washroom da theliba mengsel aduda mahakki masakado munna yenglami aduga haraba masamado khara semjilami. Tanja adumaktada mahakki mengselda mahakna leiba ka adugi maningda mahakki hek maningda masak matau fajarabi nupi ama urami. Mahakna hut laithorpuna yenglakpada ka aduda kanasu leiramde. Mahakna khalli train manung aduda ngaihak tumtharubaduda mahaksu mitna ising singdre amuktanga mai mit ase fajana tathoke khanduna besan aduda konjilado amuk leithoklami. Matamaduda aruba ising tarakpagi mahutta igumna nganglaba i masugi ising ngakta joro joro tarakhi. Punam hangprek hangki aduga mengsel aduda amuk hanna yenglobada mahakki hek tungda tamthirabi nupi amagi sakphamda kanagumbi ama leptuna lairibado amuk hanna uraklami. Punamna ipapa khanna ima haina lauraduna loliba thongado hanghang hangdoktuna train manunggi washroom adudagi senthoraklami. Numidangi matam oibana train gi daba khudingmakta lairiba mi ayamba tumin tumnari. Punamna ningaidana makoigi 3 tire AC gi daba adu tamna parap laklami. Mahagi mapuroiba Bikram amasung masanupi ado ningaidana adumak tumduna leiramli. Punamna Bikramda haudoklaga haujikta mahaki mitmangda ukibasing adugi maramda tamninglami adubu ningaidana nakoktuna tumliba Bikrambu ngaihaktang tumjarasanu khanduna mahak haudoktre. Mahaki wakhalda ubo oiramgani hainasu khanduna mahaksu tumthananaba honarami adubu mahaki mitmangda haujikta ukiba masak fajarabi nupi ama madugi hek thangnaba mikopta tamthirabi sakpham kairabi ingsabi amagi matau malabi nupi amagi saktam hanjin mahaki mitmangda uduna laire. Mahak ahingado tumthaba sungya yadana seliba trail adugi hongnaudugi uriba arapada amadi anakpada uriba maingal singado yengduna haujikta ukiba saktam adubu tasengnamak asengbara natraga mahakki wakhal nara haina khajana duna hamduna lairi. Trail adusu leptana adumak seli tumthaba yadrabada Punamado mobile langthokuna ngaihak ngatharaga manakongda earpiece hapsillaga nungairaba comedy film ama yengduna lairami.
Asum asum haukhibana nongalamdai pung 2:30 muk tarpa adwaidani masanupi Pujado haugalaklamni aduga mamada toilet changningi hairakhi tanjaduda punamna mahakki mapuroiba Bikrambu haudoklami aduga nachanupi se toilet changningi hairi khara sangminaru hairakhi adubu Bikramna haugatlo haiba yadana mahakki nupida nanga khara sangminaru ro kaino hairakhi masanupi Pujana khara thuna salase ma hairakpada punamado mapuroiba Bikramga wa makhatana sangthana ngangnaduna laibado pamdre mahakna masanupi puduna trail adugi toilet romda lakhi masanupi Puja toilet ta prap sangkhre mama punamna hairakhi ibema hong adudi punatha ganuko adumak ngaraga thammu ima mapanda adumak sangge kanamata sanglakloy karimata khallunu haiduna thong ado punatha handre ibema nanguloi dribro hanglakpada punatha dana thamlamba thong ado kek krap launa punatha jinkhre punamna kaidorage thonglon silidubo hangbada karimata khumlakte punamado khara manak nangna sangsilaklaga ibema Puja kaidorage nangbo thonglon silidubo hanjin hanglaknabasu karimata khumlaklamde matawaduda pakhatlaba punamna prap train gi daba aduda laklaga anakpada leiramba nupa ama ani puraktuna thongado namduna hangdoklammi thongado hek hangdokpada Puja do makoiramda thongga loinana tusilaklammi mayamado ipa pakhannarammi Puja do masamana ifa faraduna karibata gyan tadana tumduna leiri ising khara mamaida khichinduna kanna mayam sangduna Pujabu gyan tahananabu honari ngayhakki matungdadi Puja do gyan khara lakle mahak thuk hagatuna karino tawribasibo haiduna mayamdai ngakna yengli mama punamna kapladuna mahakku makoigi train gi daba adu tamna lakminari punamna yamna sauna mahakki mapuroibabu haudoklammi aduga mangonda amadi masanupida ngayhakki mamangda ahing asimaktada thokhreba thaudok khudingmakki wari pumba mapuroibeda kapna paudamlammi mapuroibana nakoigi wakhaldo oiramnida haiduna thawa sadana kaptuna leiriba mahakki nupi amasung masanupibu themjinbirammi Kanpur railway station yaure makoi ahum train dagi kumhaure masanupi Puja do ngarangdagi ngasi fawbada walal amata ngangkhidre kari saning thangning bage hangbadasu kari matasu khumde makoina chatliba lambi aduda mahak tuminna domak chatli tarang marang amada laiba matau sumali usinasina mamaidadi mahakki thabak mafamgi hek manakta lauriba anauba plate aduda sangakle Bikramna makoigi anauba kadugi posai firol farol na singba pumnamak punamga loinana loisinminarammi adubo masanupi Pujadi tarang amada adumak leirammi matawaduda punamado masanupigi mata aduda kaidoraba zanwa haiduna ising singnarammi wakhalda yamna nungairamde punamna mahakki mapuroiba Bikramda mahakki thabakki join tawbagi matamado numit nini humnidang sonthananaba hainanaba taknakhi Bikramna suyaraduna mahakki joining report ado numit nini dang sonthananaba hainari makoina hunglaba numit adumakki namidangi hengaba pung baro matung adaidani hangaudana makoigi lairiba plate adugi hung mapandagi Bikram ayhakna nahakku wana ngaijarakpa kuirabani nahak ngasidi lakledana haina khonjel ama Bikramna taki Bikramda mit hangsing singlaklammi haujik ngaihakki mamangda mahakki mamangda takiba khonjel adumak sap manana thong adugi mapalda Bikram aina nangbu ngaijarakpa matam yamna sangabani nang ngasidi amuk lakledana haiba khonjel ado amuk sutaki Bikram tariba khonjel ado mamangda amuk takrabagum karigumba khara ningsingnanabu honari
ꯕꯤꯀ꯭ꯔꯝꯅ ꯐꯃꯨꯡꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯇꯞꯅ ꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯤ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯨꯡꯍꯟꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯁ꯭ꯇꯤꯌꯥꯔ ꯑꯃꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯀꯨꯝꯊꯈꯤꯕꯒꯤ ꯃꯑꯣꯡ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯔꯞ ꯇꯥꯟꯅꯔꯛꯇꯨꯅ ꯀꯅꯥꯅꯣ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯄꯔꯞ ꯑꯃꯨꯛ ꯀꯥꯈꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯅ ꯑꯃꯨꯛ ꯇꯨꯝꯊꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯍꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯁꯝ ꯃꯅꯥꯗꯣ ꯏꯐꯥ ꯐꯥꯔꯗꯨꯅ ꯌꯥꯝꯅ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯗ ꯆꯣꯡꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯀꯟꯅ ꯃꯦꯜꯂꯛꯂꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯠ ꯑꯗꯣ ꯐꯛꯇꯣꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯥꯡꯒꯜ ꯑꯗꯣ ꯃꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯨꯅꯝꯗ ꯈꯪꯀꯥꯎ ꯀꯥꯎꯔꯝꯃꯤ꯫ ꯄꯨꯅꯝ ꯑꯗꯣ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯗꯨꯅ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯉꯛꯁꯝꯗ ꯀꯟꯅ ꯆꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯔꯝꯃꯤ꯫ ꯄꯨꯅꯝꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯅ ꯆꯤꯡꯊꯣꯛꯄ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯦ ꯕꯤꯀ꯭ꯔꯝ, ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯝꯕ, ꯑꯩꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯃꯤꯅꯝꯕꯗꯨꯒꯤ ꯂꯃꯜ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯈꯨꯝꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯀꯟꯅ ꯆꯞꯂꯤ꯫ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯀ꯭ꯔꯝꯅ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯄꯨꯛꯇ ꯀꯥꯎꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥ ꯄꯨꯅꯝ ꯑꯅꯤꯃꯛ ꯀꯥꯡꯊꯣꯜ ꯃꯈꯥꯗ ꯄꯨꯗ꯭ꯔꯨꯞ ꯇꯥꯈꯤꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝ ꯑꯗꯣ ꯈꯪꯍꯧ ꯍꯧꯒꯠꯂꯛꯇꯨꯅ ꯁꯥꯎꯅ ꯃꯁꯦ ꯃꯄꯥꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯆꯥꯅꯨꯄꯤꯅꯤ, ꯃꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏ, ꯃꯁꯦ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯇꯝꯅ ꯁꯥꯎꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯄꯨꯅꯝꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯀꯥꯗꯨꯗ ꯃꯔꯥꯡ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯖꯥꯗꯨ ꯃꯟꯇ꯭ꯔꯒꯤ ꯃꯔꯝꯗ ꯈꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯍꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯁꯤꯕ ꯃꯟꯗꯤꯔꯗ ꯄꯨꯔꯣꯍꯤꯠ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯃꯛꯇꯗ ꯃꯍꯥꯛꯇꯤ ꯀꯥ ꯑꯗꯨꯗ ꯐꯠꯇꯕ ꯑꯥꯇꯃꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯆꯥꯅꯨꯄꯤ ꯄꯨꯖꯥꯗꯣ ꯄꯔꯞ ꯂꯥꯎꯅ ꯈꯣꯡꯅ ꯆꯦꯟꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯍꯦꯛ ꯊꯪꯅꯕ ꯀꯥꯗꯒꯤ ꯊꯥꯡ ꯑꯃ ꯂꯧꯔꯨꯗꯨꯅ ꯃꯄꯥ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯑꯥꯇꯃꯥ, ꯅꯪ ꯃꯄꯥꯟꯗ ꯊꯣꯔꯛꯎ ꯂꯥꯎ꯫ ꯂꯥꯟꯖꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯅꯍꯥꯛꯅ ꯁꯥꯟꯅꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯍꯥꯛꯀꯤ ꯑꯥꯇꯃꯥꯅ ꯄꯦꯟꯗꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯥꯏꯔꯣ ꯂꯥꯎ꯫ ꯍꯥꯏꯔꯛꯄꯗ ꯄꯨꯖꯥꯒꯤ ꯍꯛꯆꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯥꯇꯃꯥ ꯑꯗꯣ ꯃꯄꯥꯟ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯄꯨꯖꯥꯗꯤ ꯂꯩꯃꯥꯏꯗ ꯇꯨꯈ꯭ꯔꯦ꯫ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯁꯛꯇꯝ ꯑꯗꯣ ꯍꯦꯛ ꯎꯕꯃꯛꯇꯗ ꯕꯤꯀ꯭ꯔꯝ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯤꯅꯥꯛꯁꯤ, ꯅꯪꯃꯛꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯣꯠꯅꯔꯝꯕ? ꯍꯥꯏꯌꯨ, ꯅꯪꯒꯤ ꯄꯦꯟꯗꯕ ꯀꯔꯤ ꯂꯩ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯠꯅꯅꯕ ꯇꯦꯝꯁꯤꯡꯅꯔꯤꯕ? ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯃꯤꯅꯝꯕ, ꯅꯪꯅ ꯑꯩꯕꯨ ꯃꯤꯅꯝꯂꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯊꯋꯥꯏ ꯊꯥꯈꯤ꯫ ꯑꯩꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅ ꯅꯪꯒꯤ ꯅꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯕꯤꯀ꯭ꯔꯝꯅ ꯃꯤꯅꯝꯕ? ꯀꯅꯥꯅ ꯃꯤꯅꯝꯂꯤꯕ? ꯑꯩꯗꯤ ꯃꯤꯅꯝꯈꯤꯕ ꯂꯩꯇꯦ꯫ ꯃꯤꯅꯥꯛꯁꯤꯒꯤ ꯑꯥꯇꯃꯥ ꯑꯗꯨꯅ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯅꯆꯤꯟ ꯊꯤꯒꯅꯨ, ꯀꯔꯤꯒꯤ ꯃꯤꯅꯝꯗꯅꯤ? ꯅꯪꯅ ꯃꯤꯅꯝꯗꯨꯅ ꯅꯪꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯈꯧꯔꯥꯡꯅ ꯀꯥꯟꯄꯨꯔꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯅꯪꯕꯨ ꯀꯌꯥꯗ ꯋꯥꯅ ꯄꯨꯡ kaya ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ, ꯑꯩꯒꯤ ꯁꯥꯒꯩ ꯌꯥꯎꯅ ꯄꯨꯝꯅꯃꯛꯅ ꯅꯪꯕꯨ ꯏꯟꯊꯣꯛꯂꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯗꯕꯅꯤ, ꯅꯪ ꯈꯛꯇꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯁꯨ ꯅꯪꯉꯣꯟꯗ ꯀꯠꯊꯣꯛꯈꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯑꯩꯅ
Ima bababu minam lamduna nangi damakta ai sirabasu sigani haiduna railway station ase tana nanga ai ga haina kiba matung ina ai lakhi aina station asida nangbu pung kaya chotna ngaiduna leirabasu nang lakhide matamna thengjilaklabada fatraba miyoi kharana aibu phagadabagi honakhi aina nan thoknanabagi damak makoidagi kanbinanaba lauduna selakpada Kanpur dagi Gorakhpur fau chatkhigedaba train aduna aibu thomki aihak mafam simaktada hawai thakhi numit adudagi aibu minam lamba nangi nathakta aina laman khumge haina wasakhi asuk kuirabagi matungda ngasidi aigi wasakado mapung phahalagani Bikramna yamna nungaitana Minakshi ai kanada suminam kide nangonda suminam kide aikoini haina kibagi matung ina ai nangi nanak tamna lakhi nahak naibu thawai wa na ngairam lagani khanduna aihak ki gari ado speed yang na thorakhi matamaduda khangaudana side lan na lakpa gari ama thaina na bohona bada aihak mafam adumaktada accident thokhi yengu thajadraga ai khong si yengu accident aduda aigi khong khujeng se kakhibani haiduna Bikramna mahaki yethangba hu makhada kaklaga khuchemgi ahapa khong adubu Minaksida uhalaklami Bikramgi ahapa makhong ado urabada Minaksigi atama aduna Bikramna mangonda minam kide haibado hanglaklami Bikramna makha tarakhi aina gyan tarakpada I hospital da leiramki aigi khongna masu kakpata matam khara hospital na leirabagi matungda aina nangbu thirakhi adubu nahaki khongul amuk hanna libo fangkidre nahaki yumlom dasu nahak mangkhre haibanatana kananasu nahaki langa langjin hangkidre Minakshi gi atama aduna purohit ki mafamda hayiraklami ikai khumnajaraba purohit ngasidi ai amuk hanna kanadasu awaba piraroi aihak lamal amuk hanna kanadasu khumlaroi aihaki atama se mukti fangan biro haiduna purohit ki mafamda kutlonaraduna atama aduna hairakhi purohit aduna mafam adumaktada Minakshi gi atamana mukti fangjananabagidamak maifam ama hogattuna mantragi matengna mahakki atama adubu mainungda poloikhi madugi matungdagidi mahakki atama aduna mukti fangduna amuk hanna lairam lenda chatkre haukraba thodokki asengba wari ado khanglabada haukraba thodok ado mitmang maktada ngasi makhokpagum Bikram ado mamittagi mapi tep tep tarakhi aduga Minakshi nahak lan khide aisu lan khide haiduna kapthorklami Bikramna purohit pusu yamna thagatkhi mahakki atamana amuk hanna mukti fangjaduna lairam lenda tinkragani tabada Bikram ado yamna harauzarami sigi matungdagidi Bikram mahakki nupi punam amadi masanupi pujaga loinana ingna sikna santi oina nungaina laiminakre